ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩꯂꯣꯜ ꯍꯥꯏꯅ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯜꯒꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗꯅꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯀꯤꯁꯤꯡꯅ ꯇꯥꯛꯂꯛꯄ ꯁꯦꯄꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯤꯇꯩꯂꯣꯜ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯅꯩꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯃꯤꯇꯩꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯂꯩꯕ ꯑꯁꯦ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯁꯛ ꯇꯥꯛꯆꯔꯝꯒꯦ꯫ ꯃꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯃꯤꯇꯩ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨ ꯑꯗꯨꯅꯤ꯫ This is the map of Sana Laiba Kanglaipak Manipur, a state of India. Manipur becomes a state of India after 15 October 1949. This is the flag of Mitai Yek Shalai Taren. Mitai Lol, Mitai Meki Matangda Amana, Nina Bahujarage. Seeing see Ahan with the lesson number 7 ni Mitai Lolgi Lonchum Lonchat Lol Mitai Lol grammar a Lonchap Patab Hana Sukane Wahi Habigi Matangani Nasine Nezagadabasi Nasine Nezagadaba Mitai Lolgi grammar gi Matang Asida Wahi gi Matanga Nenezagadabani English the Haiga word Wahi Habsi Kaino Habda Aman Natraga Amadagi Henba Mayek singna punsin naraga karigumba wahantho ama tholabadi mayek adu natraga mayek sing ado wahai kawi aduna wahai haibsi karino haibda mayek ama natraga amadagi henbana punsin naraga karigumba wahantho ama tholaba adu itargadi masubai khoina wahai kawi karigumba mapung phaba wahantho Pidragadi Madu Equina Mayek Mayam Punsin Ragaju Mado Wahagi Manung Sunday Makata Bada Mohajarake Mataka Haribasi English Itopani English Meta Itopani Miteloni Conducta Wahai Ama Natraga Amadagi Henba Mayek Singna Punsin Naraga Karigumba Wahanto Ama Tohalabadi Mayek Ado Natraga Mayek Sing Ado Wahai Kau E Matanga Amo Wahai Haibasi Kau have the Hajari Adi Hoji Makata Oina Wahaigi Kudam Singado I Matang Matang Nenazarake of the Sidi Yimyo Sabian Tujida Wahai Karagi Kudam Sing and Bada Mayek Zabun Amana Saba Wahai Sing Ahanbada Ani Subamsum Ahum Subani Matang Matang Pizarke Ahamana Mayek Jabun Amana Saba Waising Matang Izina Mayek Jabun Anina Wahanto Mapung Pahanba Ade Ahum Subazina Mayek Jabun Ahumna Wahanto Mapung Pahanba Ahan Magizim Tang Nazarke Mayek Jabun Amana Saba Waising Adi Karikarino Habada Bimola English Bimola Mathanga Sarat English Sarat Adamasi Kaino have the name of person Adi me Singzigi Mamingni Mase Wai Sabun Amamam Nasabani Matakizina Nupi the Konaba Mingni Makajina Nupada Konaba Mingni Matanga Amu Camelo Matanga Mu Pukau Matanga Laikong Matanga Laikong Name of land village. The Kanoda Camelo, Pukau, Laikong, Haribasing Asini. Makata with the Amo Mayek Sabun Anina, Wahanto, Mapung Panba, Adika Kano Ahambada, Ipum part Adi Sabun Mayek Sabun Anina, Wahanto Pangadini, Ipum part, Lampel part, Itai Lokon. Mayek Sabun Ahumna Wahanto Mapung Pan Baje. Simatang the Hajarakesina, Wankai
mayofam lampak hai wangkai mayofam lampak aduna wahai amagi example piraku matamda wahai singa che mayek chabun amana mapung phan ba yai mayek chabun anina mapung phan ba yai mayek chabun ahumna mapung phan ba yai natraga mayek chabun ahumdagi henba singa mapung phan ba yai sigi matang dadi hojik naina jabda yamna sangani kona naina jarake adudi ai hogi wahai gi matang da magi kardai bu ko bugi haibu hairi amasung khudam singa du piri adudi wahai amasung khudam singa se piraku matamda english ta konthok singa se ithorku matamda mitai mayekta ithorku matamda kari kari lonchat patha asi neinagi haibudo amutang mathang hajarake Srede yungyo 73 da lonchat lol nainaba ahanmada inap yauri bisi esari wan da si esrak si wan lere sideda go inap lum laije inap lum ji karino falling toni hana mamang da su haije kre inap lum masi kariga english ta e ga mane masi karino habda secondary symbol ni ani mathangda mu esari number 2 na esari number 2 mayek sing na haima tamda na da atap ta bije masi kari marangino hajarake na da atap habliba ase thobu adi napu nominative case english harga oiba gini masina kaina habda na da atap hakudra hapoi dra haibudugi kharang chamam naba leiba yarongadra haiduna hapcharakpani aduna amka hana hajarake nada atap esrik number 2 da nada atap tapi sini esrik number 2 ni mayek sing haibda nada atap tapagi maramdo hajarake nada atap habliba ase thobu napu english harga nominative case oibagini haba maramaduna mayek sing haib matamda nada atap takoni masangda se esrik number 3 da tra hai ta da apun makhada singi bani aduna ta rai apunji kamaina pagada ge habta til rai apun tra adi kontok tna tra haba tra haina pagani ana kontoki khujing adi syllable amani adu sidi amtanga handok charake chapter number essay number 3 gi je natraga habda na tra ga aduna syllable ahum ne sida kontoki khujing ahum ne sida leje nat tra ga ana apunjina mai anise kontoki khujing amada syllable amada le apunjina ai mathangda amu ida apun khudam haibisida apun khudam sida apun khudam ana apun khudam ji kariga manake haibida makhada phaina line ama thamiba sini masigi line sina mayek ani jigi haidi til ne rai ne masigi nakan ani da hento haloeba natraga haiba matamda aduna apun khudam ji kaino makhada lei singi ba line sini mayek mana punshina gadurba mayek sing adugi nakan da hento haloida bhaitare makhada singada ba adi mathangda amu string number 4 gi matangda amu hajarake string number 4 gi jina karino haiba matamda sidai yauri a gi mathakta phaina line ama singba a gi mathakta phaina line ama singi bese masigi matangda mo hajarake a gi mathakta phaina line am singi sidai mo a da mathakta aphaiba lai aphai lai habliba ase asangba konthok ni haibdi kaino long ton oibagini aduna a da mathakta phaina lai ama singi bese aphai lai singi bese karigino haibda wa haimamda long ton konthok si sang haibdurani wa hai haba aduna mathangda amu nainajar ke sidida long ton oibagini na sina ama oijagre string number 5 ki matangda amu nainajar ke string number 5 ki deida amu nainajar ke string number 5 sile sidije mapung haibje string 5 ki da mapung hadi kaino sam unapse kaino
Exercise number 5 ki da shida mapung haire. Ana mapung haida unap sida da yeta lumma hape. Ana unap ta lumma hapta de masi falling to ni masi o ga mane masi secondary symbol ne mitei lon da harga chaitak haiba. Aduna sida da unap ta lum haptar ga di English sai ithor pada o ga managani. Aduna mapung haiba sida koina irakpa matamda kamai turaga iga da ge hai matamda M lere, A lere, P, O, N, G. Sumai ni ira kadaba. Ana mapung hai matamda maram di karigana da unapta lum tap targadi O ga mane, falling tone ga mane. Aduna mapung ana sumai ni ira kadaba. Adi makhada sidida mayek sabun ahumna wahantho mapung phan bada sida amtang makhada mari example do hajar ke wangkhai maihobam lampa hai sida wangkhai maihofam lampa haibisina wahi ahumna mapung phale aduna aikhoina phongdok ningiba wahan thokase mai ahum jina punsandragadi mayek seng phataba aduna mai ahum jina punsallaga punna wahan thok puhan wahi ahum jina punsallaga mapung phaba wahan thok phongdokpa adubusi tongan tongan bajinge wahai ngaktani wangkhai habisu wahai amani maheu bam haibasisu wahai amani lampa haibasisu wahai amani wahai ngaktadi oi mokoi khini makse aduga puna punsilagana tonganba wanto masum khangan bagi wani ana tongan tongan basingasu mapung phaba artha dum phongdok chabani na mokoi singase wahai ngaktani wahai ahum punsileraga tonganba amasu wanto mapi bagi wani ana wangkhai mayobam lampa haimatamda wangkhai Mayhopam lampa haiba. Masigidi channel asida naina jariba mitei mayek mitelo haiba channel asida naina jariba wahigi matangda mitei lolgi grammar naina jaba lojare mitei lol mitei mai punungsi jaba khuding makpu ikai khomlo uchari ngasigidi matang thelo sinjarage mathangi upload taw matamda akhoi myam amu unaminasi channel asigi mamingdi mitei mayek mitei lol kaujei tungan tungan ba mitei lolgi matangda mitei lolgi grammar gi matangda upload mathang mathang tawjaraki ngasigi di matang asida loisinjarake mathangi upload taw matamda amu hanai koi punamak unaminasi